Hey ma'am, Rabo, I'm Furit Anouba Design khra lae do litlaga utkena live set harai ko ai litlaga ulage sidi aina amam lilake quite fast as yan ulake ko ai litlaga sigi design je China sign toy sign makada sign toy bako sign toy design je lae the color kind of like black ne white ne cream ne amana kainu color mari la apne matang charake sigi design da myam na pamba yawardi screenshot kapo do hoin khalo to myam phajabane lilise phajatra ai ju pame ai lahora bane ai so ai lobusne lilise na cream machune adagi black ne adagi si o kanu machunga sangom cha machu haidiro adu dunga la ya pamba khanbiyo ko ai fruit porake ngasi la pajing do ai ulake mathang ai lit ke amam to sise ai live thai ba ko fruit topis amam pirone ai le utke Sigi jida color ke kenu la ka do red ko ma red ne si machu ji mane de black ne cream mam ga la pa male color mari khatang la oh si design jang phajai lai thai ra piece amam utke ba litlaga Chibiro, adu. Furit Nyari chuo ni lagi sendiri bes. Aisyah mana loge fang? Red to litlaga, si litlaga si ni lagi arse. Stuck print mat. Print design, ade si maga hari loge ngam lagi tu. Aku tahu. Sigi design sigi luar amma muli lake, dua ud lake. Ayo litlaga ud lagi. Yang pasal si masuk sini kok. Amma muli lake. Ani suba design jina sije yam phajai sijo singmde ko phajama ai pame yam phajai choino ye chola ke samunak salaga to man ai si utpaje phajana utpaje haite ba mirror gi kano je mi de phajana ma sakse phajana utleba ai de phajana utpai ti sai to mulage ta pure red amaga black amaga siji maga color khra lae ko मैम ना पापा दो हर स्क्रीनशॉट कापी रो तो दुगो सीजे के कलर लगे खत के ना दुम हंगबिरो को तो सीजे फिडक्सिना साइन ओइ को खुदांग साइन तो मोये सम साइन तौरे सिगी मचूजी म स्ट्रेचेबल ओइ तो आबो छु तो पे आबेने स्ट्रेचेबल ओइ price to different amam ta high level do kano to roibo ko foreign inbox to ina piro price ki diko aina dum lila ulake boko sigi design jim lai re sigi design chida color ara ko doi ulake sigi design chida ko
ꯉꯁꯥꯏꯒꯤ ꯆꯦꯛꯁꯦ ꯄꯥꯏꯌꯣꯀꯣ ꯁꯤ ꯊꯝꯒꯦꯀꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯀꯂꯔ ꯀꯌꯥꯅꯣ ꯍꯥ ꯀꯩꯅꯣ ꯑꯗꯨꯔꯣ ꯀꯩꯅꯣꯗꯣ ꯄꯤꯔꯛꯑꯣ ꯑꯗꯨ ꯄꯤꯔꯛꯑꯣ ꯃꯆꯨ ꯃꯔꯤ ꯂꯥꯛꯑꯦ ꯅꯪ ꯍꯥꯏꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯕ ꯄꯣꯠꯁꯦ ꯑꯩꯅ ꯁꯤꯁꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯠꯄꯁꯤꯒꯤ ꯃꯆꯨꯁꯤꯡꯗꯣ ꯀꯔꯥꯏꯅ ꯃꯆꯨꯁꯤꯡꯗꯣ ꯑꯝꯇ ꯎꯠꯀꯦ ꯁꯤ ꯈ꯭ꯋꯥꯏ ꯃꯈꯥ ꯑꯩꯅ ꯁꯤ ꯍꯧꯖꯤꯛ ꯂꯤꯠꯂꯤꯕ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒꯤꯁꯤꯒꯤꯅꯦꯀꯣ ꯄꯤꯌꯣꯔ ꯔꯦꯠ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯤꯒꯤ ꯀꯣꯐꯤ ꯀꯂꯔꯁꯤ ꯑꯃ ꯂꯥꯛꯑꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯣꯐ ꯋꯥꯏꯠꯁꯦ ꯄꯤꯌꯣꯔ ꯋꯥꯏꯠ ꯅꯠꯇꯕ ꯑꯣꯐ ꯋꯥꯏꯠꯁꯦ ꯑꯗꯒꯤ ꯁꯤꯅ ꯕ꯭ꯂꯦꯛ ꯑꯃ ꯂꯥꯛꯑꯦꯀꯣ ꯁꯤ ꯀꯂꯔꯁꯤꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯂꯤꯠꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯁꯤ ꯀ꯭ꯔꯤꯝ ꯑꯃ ꯂꯥꯛꯑꯦ ꯁꯤꯒꯤ ꯃꯦꯔꯨꯟ ꯔꯦꯗ ꯑꯃ ꯂꯥꯛꯑꯦ ꯕ꯭ꯂꯦꯛ ꯑꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤ ꯀꯩꯅꯣꯁꯦ ꯁꯪꯒꯣꯝ ꯆꯥ ꯃꯆꯨꯁꯤꯃ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯑꯩ ꯐꯨꯔꯤꯠ ꯗꯤꯖꯥꯏꯟ ꯑꯃꯃꯨꯛ ꯂꯤꯠꯂꯛꯀꯦꯀꯣ ꯃꯌꯥꯝ ꯀꯔꯝꯕ ꯗꯤꯖꯥꯏꯟꯅꯣ ꯁꯤ ꯐꯣꯇꯣ ꯈꯛ ꯊꯥꯔꯛꯑꯒꯦ ꯀꯩꯅꯣꯗ ꯇꯧꯔꯛꯑꯔꯣꯏꯒꯦ ꯄꯣꯠꯇꯣ ꯍꯟꯇꯣꯔꯛꯑꯔꯣꯏꯒꯦꯀꯣ ꯐꯔꯅꯤꯀꯣꯗꯨꯅ ꯐꯔꯤ ꯃꯆꯨ ꯃꯔꯤꯗꯣ ꯍꯥꯏꯈ꯭ꯔꯣ ꯑꯗꯨꯒ ꯂꯤꯠꯄꯗꯤ ꯑꯥꯗ ꯂꯤꯠꯂꯒꯦ ꯌꯥꯝ ꯊꯤꯅ ꯐꯖꯩꯌꯦ ꯁꯤꯁꯤꯔꯣ ꯀꯩꯅꯣꯗ ꯄꯤꯔꯛꯑꯣ ꯁꯤꯁꯦ ꯇꯨꯐꯤꯗꯛꯁꯦ ꯁꯤ ꯀꯂꯔ ꯀꯩꯅꯣ ꯀꯂꯔ ꯍꯥꯟꯅ ꯎꯠꯂꯝꯒꯦ ꯁꯤꯁꯤꯒꯤ ꯑꯣ ꯁꯤꯁꯤꯒꯤ ꯀꯂꯔꯁꯦ ꯁꯤ ꯀ꯭ꯔꯤꯝ ꯑꯃ ꯕ꯭ꯂꯦꯛ ꯑꯃ ꯑꯗꯒꯤ ꯁꯤ ꯑꯣꯐ ꯋꯥꯏꯠꯅꯦ ꯑꯍꯥꯟꯕꯩꯁꯦ ꯑꯗꯣ ꯁꯤ ꯀꯣꯐꯤ ꯃꯆꯨ ꯑꯃ ꯁꯤ ꯄꯤꯡ ꯔꯦꯠ ꯑꯌꯥꯛꯄꯤ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯉꯥꯡꯕꯗ ꯎꯠꯂꯛꯀꯦ ꯁ꯭ꯋꯥꯏꯗ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯃꯇꯨ ꯄꯥꯟꯕꯤ ꯃꯃꯥ ꯂꯥꯎꯕꯤꯗꯨꯅꯤꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯐꯖꯩꯌꯦ ꯁꯤꯁꯨ ꯌꯥꯝꯅ ꯈꯪꯗꯦꯀꯣ ꯑꯩ ꯂꯣꯏ ꯐꯖꯩ ꯉꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯄꯣꯠꯁꯤꯡꯁꯦ ꯂꯤꯠꯂꯨ ꯈꯨꯗꯤꯡꯗ ꯑꯗꯨꯒ ꯑꯩꯅ ꯂꯤꯠꯂꯤꯁꯤꯡꯁꯦ ꯍꯣꯔꯦꯟ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯔꯒꯅꯦ ꯑꯗꯨꯝ ꯊꯝꯃꯣ ꯂꯣꯏꯔꯀꯥꯟꯗ ꯁꯤ ꯄ꯭ꯔꯥꯏꯁ ꯀꯌꯥꯅꯣ ꯑꯗꯨ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣꯕꯀꯣ ꯃꯌꯥꯝꯅ ꯑꯗꯨꯒ ꯑꯕꯦꯗꯣ ꯐꯤꯊꯣꯜ ꯀꯧꯁꯤꯔꯣ ꯀꯧꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯂꯤꯠꯂꯣ ꯃꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯎꯍꯧꯗꯕ ꯌꯥꯎꯔꯗꯤ ꯅꯪꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯂꯤꯠꯂꯤꯌꯦ ꯂꯤꯠꯂ ꯎꯠꯈ꯭ꯔꯦ ꯃꯣꯏ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯈꯪꯉꯅꯤꯌꯦ ꯋꯥꯏꯠꯇꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯈꯣꯏꯁꯨ ꯂꯧꯗꯣꯏꯅꯦ ꯏꯕꯥꯅꯤꯒꯤ ꯑꯅꯤ ꯂꯧꯍꯧꯔꯗꯣꯏꯅꯦ ꯎꯏ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯋꯥꯏꯠꯇꯣ ꯌꯥꯝ ꯐꯖꯩ ꯎꯏ ꯍꯥꯏꯕ ꯑꯣ ꯑꯁ ꯑꯗꯨ ꯈꯨꯐꯖ ꯑꯃ ꯇꯧꯋꯦ ꯋꯥꯏꯠꯇꯨꯗꯤ ꯌꯥꯝ ꯐꯖꯩ ꯏꯕꯥꯅꯤꯗꯤ ꯑꯥꯗꯩ ꯍꯦꯛ ꯌꯧꯔꯛꯄꯒ ꯄꯥꯝꯈ꯭ꯔꯦꯕ ꯏꯕꯥꯅꯤꯗꯤ ꯄꯣꯠꯁꯦ ꯁꯤ ꯀꯔꯝꯕ ꯗꯤꯖꯥꯏꯟ ꯁꯤꯗ ꯉꯁꯥꯏ ꯑꯍꯥꯟꯕ ꯂꯧꯕꯒꯤ ꯐꯣꯇꯣ ꯊꯥꯔꯛꯄꯗꯩ ꯄꯥꯝꯃꯦ ꯑꯩ ꯃꯅꯨꯡꯗꯀꯣ ꯂꯣꯏ ꯆꯥꯅꯤ ꯑꯩ ꯑꯗꯨꯗꯣ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯣ ꯑꯁ ꯈꯨꯐꯖ ꯑꯃ ꯇꯧꯋꯦꯁꯦ ꯑꯩ ꯂꯤꯠꯄꯁꯤꯡꯁꯦ ꯂꯣꯏ ꯄꯥꯝꯃꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯑꯩꯕꯣ ꯉꯁꯤꯒꯤꯗꯤ ꯑꯅꯧꯕ ꯉꯥꯛꯇꯅꯦ ꯊꯨꯡꯉꯛꯏꯁꯦ ꯑꯗꯣ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯈꯔ ꯑꯃꯨꯛ ꯂꯥꯛꯀꯅꯦꯕ ꯁꯤꯅ ꯑꯃꯨꯛ ꯁꯤ ꯂꯥꯛꯑꯦꯀꯣ ꯁꯤ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯕꯤꯍꯤꯅꯦ ꯑꯣꯏꯔꯒꯅꯦ ꯁꯨꯃꯥꯏꯅ ꯇꯧ ꯃꯣꯟ ꯂꯥꯎꯕ ꯐꯤꯗꯛꯅꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯄꯥꯝꯕ ꯌꯥꯎꯔꯗꯤ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯂꯧꯕꯤꯌꯨꯀꯣ ꯑꯩ ꯀꯂꯔ ꯀꯩꯀꯩ ꯂꯥꯛꯀꯦꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯕꯤꯍꯤꯅꯦ ꯑꯣꯏꯕꯤ ꯁꯨꯃꯥꯏꯅ ꯏꯁꯇ꯭ꯔꯤꯞꯇꯨ ꯁꯨꯃꯥꯏꯅ ꯌꯨꯡꯅ ꯆꯦꯜꯂꯦꯀꯣ ꯁꯤꯝꯄꯜꯅꯦ ꯌꯥꯝ ꯐꯖꯩꯀꯣ ꯆꯝꯅ ꯌꯥꯝ ꯐꯖꯩ ꯑꯗꯨꯅꯦ ꯑꯩꯅꯗꯤ ꯄꯥꯏꯔ ꯇꯧꯕꯅꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯐꯨꯔꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯁꯥꯕ ꯁꯨꯃꯥꯏꯅ ꯁꯥꯡꯉꯦ ꯑꯩꯗꯣ ꯃꯊꯪ ꯎꯠꯂꯛꯀꯦ ꯁꯤꯒꯤꯁꯤꯗꯅꯦ ꯀꯂꯔ ꯀꯩꯀꯩ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯠꯂꯤꯁꯤꯗꯀꯣ ꯍꯣꯏ ꯑꯩ ꯊꯥꯡꯇꯣꯛꯀꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩ ꯈꯪꯉꯦ ꯁꯦ ꯀꯂꯔꯁꯨ ꯎꯠꯀꯦꯕ
ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯔꯕ ꯑꯄꯥꯝꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯀꯥꯞꯄꯨꯀꯣ ꯌꯥꯝꯅ ꯑꯗꯒꯤ ꯗꯤꯖꯥꯏꯟ ꯑꯥꯏꯇꯦꯝ ꯑꯃ ꯋꯥꯠꯂꯤꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯚꯤꯅꯦꯛꯁꯦ ꯁꯤꯒꯗ꯭ꯔꯣ ꯑꯃ ꯇꯣꯁꯜꯂꯦ ꯑꯁꯤꯗ ꯑꯩꯅ ꯑꯔꯥꯡꯕꯅ ꯍꯥꯏꯈ꯭ꯔꯦ ꯑꯁꯤꯅ ꯇꯨ ꯕꯇꯟ ꯍꯥꯏꯔꯦꯕꯀꯣ ꯑꯁꯤꯅ ꯐꯔ ꯍꯥꯏꯔꯦꯕꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯅ ꯍꯥꯏꯅꯦꯛꯅ ꯀꯣꯜꯂꯦꯕꯀꯣ ꯁꯤꯁꯦ ꯋꯥꯠꯂꯤꯕ꯭ꯔꯥ ꯅꯪꯁꯦ ꯋꯥꯠꯂꯤ ꯁꯤꯁꯨ ꯑꯩꯅ ꯁꯤꯁꯦ ꯁꯤ ꯑꯩ ꯋꯥꯠꯂꯤ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯣ ꯀꯩꯅꯣꯗꯩ ꯍꯣꯏ ꯇꯧꯔꯣꯀꯣ ꯍꯣꯏ ꯏꯆꯦ ꯐꯅꯤ ꯃꯦꯗꯥꯝ ꯁꯤꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯕ ꯗꯤꯖꯥꯏꯟꯁꯤꯅ ꯇꯨ ꯀꯂꯔ ꯁꯤ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯕ꯭ꯂꯨ ꯁ꯭ꯀꯥꯏ ꯕ꯭ꯂꯨꯅꯦ ꯕ꯭ꯂꯦꯛꯅꯦ ꯑꯗꯒꯤ ꯄꯤꯡꯅꯦ ꯂꯩꯀꯣ ꯁꯤꯁꯤꯅ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩ ꯎꯠꯂꯛꯑꯒꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯒꯤꯁꯦ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯑꯗꯨꯝ ꯂꯧꯕꯤꯔꯣꯀꯣ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯨ ꯑꯣꯏꯕꯀꯣ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯤꯗ ꯀꯂꯔ ꯁꯦꯟꯇꯔ ꯐꯦꯁꯇꯨꯃꯅꯦ ꯕ꯭ꯂꯦꯛ ꯁꯤꯃꯅꯦ ꯁꯤ ꯆꯤꯝꯃꯒ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯩꯀꯣ ꯀꯂꯔꯁꯦ ꯗꯤꯖꯥꯏꯟꯁꯨ ꯈꯨꯐꯖꯅ ꯐꯤꯁꯨ ꯌꯥꯝ ꯊꯤ ꯐꯩꯗꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯍꯣꯔꯦꯟ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯔꯒꯅꯦ ꯑꯗꯨꯝ ꯀꯩꯅꯣꯗ ꯃꯦꯁꯦꯖꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣꯀꯣ ꯇ꯭ꯔꯥꯏ ꯎꯠꯀꯦ ꯐꯨꯔꯤꯠꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯔꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯟꯕꯣꯛꯁꯇ ꯂꯥꯛꯄꯤꯌꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯐꯨꯔꯤꯠ ꯗꯤꯖꯥꯏꯟꯁꯦ ꯁꯤꯁꯤꯅ ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯨ ꯑꯩꯅ ꯉꯁꯤ ꯂꯤꯠꯂꯤꯁꯤꯡꯁꯦ ꯑꯩꯅ ꯌꯣꯜꯂꯦꯅ ꯍꯥꯏꯁꯟꯅꯕ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯐꯖꯩꯀꯣ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ ꯂꯣꯏꯅ ꯐꯖꯩ ꯁꯤꯁꯤꯃ ꯂꯣꯏꯔꯦ ꯏꯆꯦ ꯑꯇꯩ ꯂꯣꯏꯔꯕ ꯗꯤꯖꯥꯏꯟ ꯑꯁꯤ ꯑꯃꯁꯦ ꯋꯥꯠꯂꯤꯀꯣ ꯁꯤ ꯋꯥꯠꯂꯤ ꯑꯇꯩꯗꯤ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯐꯨꯔꯤꯠ ꯁꯨꯠ ꯋꯥꯠꯂꯤꯌꯦ ꯑꯁꯤꯗꯤ ꯁꯦꯠꯂꯔꯣꯏꯒꯦ ꯐꯣꯇꯣ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯃꯣꯏ ꯐꯨꯜ ꯌꯥꯎꯕꯅꯤꯅ ꯍꯥ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯍꯪꯕ ꯑꯁꯤ ꯀꯣꯠ ꯁꯦꯠꯁꯦ ꯃꯌꯥꯝꯅ ꯍꯪꯕꯤꯕꯗꯣ ꯁꯤ ꯁꯦꯠꯈꯤꯗ꯭ꯔꯣꯏꯕ ꯋꯤꯟꯇꯔ ꯀꯣꯠ ꯁꯦꯠ ꯂꯥꯛꯑꯦ ꯍꯥꯏꯌꯣꯕ ꯁꯤꯗꯤ ꯁꯦꯠꯂꯔꯣꯏꯒꯦꯗ ꯑꯩꯁꯦ ꯃꯌꯥꯝ ꯑꯄꯥꯝꯕꯁꯤꯡꯗꯣ ꯑꯗꯨꯝ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯔ ꯀꯩꯅꯣ ꯇꯧꯕꯤꯔꯣꯀꯣ ꯑꯩ ꯐꯨꯔꯤꯠ ꯑꯃ ꯗꯤꯖꯥꯏꯟ ꯑꯃꯇꯪꯒ ꯂꯤꯠꯂꯛꯈꯤꯒꯦꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯚꯤꯅꯦꯛꯇꯣ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯚꯤꯅꯦꯛ ꯑꯗꯨ ꯅꯠꯇꯦ ꯚꯤꯅꯦꯛꯁꯦ ꯁꯤꯗꯤ ꯐꯔꯅꯦ ꯅꯪ ꯐꯨꯔꯤꯠ ꯑꯃꯗꯤ ꯀꯗꯥꯏꯅꯣ ꯑꯃꯅ ꯀꯗꯥꯏꯅꯣ ꯑꯗꯨꯅꯦ ꯑꯗ ꯂꯩꯔꯦ ꯚꯤꯅꯦꯛꯇꯣ ꯑꯃꯅ ꯁꯦꯠꯂꯔꯦ ꯚꯤꯅꯦꯛ ꯁꯦꯠꯂꯦ ꯚꯤꯅꯦꯛꯇꯣ ꯑꯝꯇ ꯌꯦꯡꯒꯦ ꯐꯤꯗꯥꯗꯣ ꯑꯝꯇ ꯗꯤꯖꯥꯏꯟꯁꯦ ꯑꯃꯒ ꯂꯤꯠꯂꯛꯑꯒꯦ ꯁꯤꯗꯤ ꯌꯥꯝ ꯂꯨꯝꯅꯤꯌꯦ
Thì khá xa cháu mình cái này khá Hãy subscribe cho kênh Ghiền Mì Gõ để không bỏ lỡ những Jangan oi sini muka, tuh soalnya size yang cawai muka sih jadi adum kerja cawai, adum kanggu gi masat cawai kanggu gi, pambi basingnya screenshot lobby roh, aduga screenshot lobby roh tuh aduga kajan biro, cek. Sumainya oye lo yaga ni sidi kana yamna yengbiro ko yare ko mem screenshot kapiro pamba gaina aduga foreign message ta munga yam space leta be ko sigi je yek badano ite ba sai no ta piron tong hong tong bai tai jo to Sumaina oye sige black suit chena ko sa color kanu la white ne te cream ne si jine adagi chorfon ma chu isang chu abra du ga tor la yam phajai ko se si oire si jina mayam ba mi basing na screenshot lobi raga Oren thajan biro o pamba color khan bina ba yam phajai ko sije phajai pame ai ma tum da hogi sai prijon ba chalai ai plo loksan na loi dore kam tawre Sini nggak saya tahu loh, kan mana kariba, siapa, fajar nak? Sini. Dua yang fajar apa? Fajar ye. Fajar nu udah mirror dah tahu kan? Ut kere. Moi selfie tu ni orang tu, Tamu sih fajar deh une. Tuh, sih kan siapa fajar deh? Amal horor ke? Ma'am lại lấy sao lagi? Kan oleh tu no. Oh, mak le lagi tu lấy sao lagi ma'am? Tu batan je piece mari subam te kalsi wana afford it. Piece mari lai hai ka color mari lai hai ka. Tu batan. Sini kita tahu anu ba. Sini ping je, masa ping am dik lit tahu. Lo je tahu ke no. Ay lo tu piro. Lit tahu ba cuma lit tiga ba. Ay dia saya atau putih saya itu cuma suruh lit kami na. Tu batan. Kalau ni sudah tahu. Siapa kupam tu eh. Litlaga lagi tadi, siapa macam kami di ubi drama, kami contoh sekali juga. Kau yang betul kan lagi. Itu kenapa lama ada? Litlaga meh, mirror mana tu? Tuh, saya apa? Gimana? Kita kan lau tu apa kok? Saya kan lau tu, saya tahu.
ꯌꯥꯝ ꯐꯖꯩꯀꯣ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯄꯥꯝꯕꯤꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯔꯣꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯈꯨꯗꯥꯡꯁꯤ ꯁꯨꯃꯥꯏꯅ ꯐꯥꯖꯤꯜꯂꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯁꯤꯁꯤꯅ ꯄꯥꯝꯕꯤꯕꯁꯤꯡꯅ ꯃꯌꯥꯝ ꯑꯄꯥꯝꯕꯁꯤꯡꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯤꯔꯣꯀꯣ ꯂꯣꯏꯔꯦꯀꯣ ꯁꯤꯅ ꯐꯨꯔꯤꯠ